Manipur Top 20 News na tunga-tunga ba reliable source hindi lokot chirga mata-matang yoga i-pausing patok na kahanjari ahanu pauda. Nasi Jun ki tarik tara mari Sunday numit ki i-pausing update jari ahan update ta kuki theory singna Lanka naga khulda landaduna. Iroi hui fau halamle khul ngak pasingi khutta theories ama siri ani sokle. Lengang na matau tawbadi ngamdraga Miriel sangda lusing basingi haidun lakbadi ikai ningai ni ibobi. Manipur ta tangtu laita ba hanjilakle hairi basi Tampaki Chief Minister Oiribra Nandoluwang Amit Shah na ngamkhagi district sing yengchina ba pawtak pikre angang na heroin puramle Torial da chenthagi banupi macha fangri tamti na kakalaga borada yom laga pirpani Joint Tribe Council pau sandok na pijari kuki theory singna Lanka naga khulda landaduna iroi hui fau halamle hul ngak pasingi kutta theories amasire ani sokle mamang thagi tarag humdoida Lailun Wi-Fi kulda Nagami cham taraga nipan fazin kibagi manungda nupi taraga nithoi thaduraklaga fazil hoba nupa tarupu tamthiba mihat hatoklakpagi thodok leiringi cherak nasi ayupung nipan minute nifurom tarpada Kangkokpi district ki Lemakong PS tagi awang nongsukta kilometer nifu mangarom lapna leiba Lanka hairaga sukhanaba tani yulawang Naga kulda KNF amasung KNF ni terrorist chamaromna kusamnaduna akan ba attack chathakuna kul asigi Loksang ama mai thadokre amasung iroi amaga hui amaga phawbo nomaina kaptana hatoklamle masing yamlaba kuki theory singna khul asida akan ba attack chatharpatagi khul nagliba naga bilas gat singa akan momo ongda khut thokna bada KNP gi kedar ma sire atopa anina nongmai maru pandana sokre hari laikitaba KNP gi kedar adugi maming jangam Romeo Kawi Tamenglong district ki makui naga khul ga thana leiba new tejang kuki khuldagi ni maha ki thabak amasung Lengjum mayada nongmai maru ohum lom pandadagi sikibani hairi thagosida nongmai maru na paduna soklaba mioi ani gi chapchaba maming matha phangba ngamdri ngasi gi attack asi khul asi khunja singna lawum ta thabak suringai da khanghogdana kuki theory sing asina umang phawduna changsilaklaga chatharkibani attack asida khul asibu nagaliba naga village gat singna khut handuna chap chana mayok naki hairi kuki theory sing asina khul asigi khunja singbu asok apan yawholamba ngamdrabasu khul asigi iroi amaga hui amaga nongmaina kaptuna hatoklamle hairi thodok thopumda lemakong amasung gamnom saparmena PS ki personal singjangsin duna yangsin kibagaloina case amala khotkre ngasigi attack asibu Lamka naga village authority gi market gi akan momong de yaning da fongdoraki attack asi su de laiba KNP amasung su tongnadaba KNFM na kusanodro sa tharkibani kuki theory singi camp ama bilaijang kuldalai makhoibu KNFP gi home secretary Jangboi kip gena commander odino control tor kibani hairi ngasi attack ta makhoina nongmai khaktana tana bomb susina ki hairina thong asina khul asigi khunja singda aki tujungba pokhan ki hainasu phongdorakli maram aduna lengang na akakna matam gi manunga KNP amasung KNFL gi mathakta investigation sathagadabani makoi asi lasan songbibung haimol amasung lalwena singba kul singa leibani hainasu phongdorakli makha tarpada Tamthina kakatlaga borada yomlaga pirpani Joint Tribe Council kuki theory singa lenga marakta tawnari basu handokadabani haina Joint Tribe Council gi convener Mera Chau Inkana phongdorkhe ngasi Imphal gi North AO sida leiba Hotel Classic ta ching amadi tamgi Yahumi Singh gi CSO kun ga taruk romna saruk yaduna hojik thokliba irang sing asigi madam tambi pham pangtutuna lenga ta charter of memorandum pisin nabagi damak Kanana Nekiba, Mifam the Sarup Yakiba, Tanbenar Sina Wahumasi, Maumis in the Fondokibani, Mahanahai, Ta Asigi, Taraga Hundoida, Hotland Amasung, Kozim Anigi Marta, Embos Torkiba, Adu, Kanana no Haiba Kangringaida, Konsa Kulagi, Nagamisam Taragani Panbu, Lalun Vive Kulda Fazinduna Tamkibani, Naganasu Kuki Misam Sing Fazinduna Tamlaga, Exchange Downaba, Hainer Kiba, Nagamisam Sing Tadoklaga, Taruk Fazinduna, Tamhubani, Nagana Fazin Bakuki Taraga Maridi, take the Kaidina Tadokibani. Makoi thadokibagi hek nonganbaga nagamisam tarupuna sa sembagum tamthina kaklaga borada yomduna pirakibani hairi makoi taruki haksang adu kana gino haiba khangdokpa ngamdabana haksang singadu loksindana charter of demand bisilagani haiki demand sing asi fangdir fawba amata oina khongjang sangsin minanaba warepsu lominare ngasi loriba warep sing asigi manungda nagamisam taruk hatpada senaba miyosing faduna sarak piba Misam Taruk Pabada Chenaba, Lelon Bafe Kulgi, Women Committee Ginupi Singamadi, Makoibu Fananaba Order Piba, Lelon Bafe Kulgi Village Chief,
फाबा हाइबनचिंबा यावरी मसीद नतना मिशन तरुक असी हाटपद सेनबा केनेपी की कैडर सिंह अमसुंग हाटनब ऑर्डर पीखिबा केनेपी की प्रेसिडेंट फागदबनी केनेपी की चेयरमैन की लोइनबी डिप्यूटी सीएम नेमचा किपगेन मॉडल ग्राउंड फम थादोकतबनी लेलुन वाइफाई खुल असी कुमजात 1920 दगी चाही चाम की लिस्ट ओइना कुकी रिफ्यूजी सिंगा कोसा खुलना पीखिबनी कुमजा 2020 दा चाही चाम मपुंग फाखरबनी अमुक मखातना लिस्ट इनेनबा हारपगी मोता ओंचिदुना हाटपा हौरलेबा असिगिदमक लेलुन वाइफाई खुलदा कुकी फ्रुप की मियोय अमता लहंदनबा अमसुंग लाइकिदबा victim सिंगी इम मनुंगी अपाबा सिंगसु चार्टर ऑफ मेमोरेंडम दा मखातना हापचिननबा खनरगनी हाइकी अमरोंदना अमित शाहना ngamkhagi district sing yengsinana pautak pikre laipak asida mayoknariba demography ki oiba ohobusing yengsinabagi damak union lengakna semkiba high level committee on demographic changes ta home minister Amit Shahna laipak asigi ngamkhai paringda lariba district singi miyam rakta hongdok hongjin tawna chingba thodok sing thoklabra haibadu yengsingadabani haina khankhre home minister na chair loduna committee asigi mifum ama ngasi pangthokladuna wafum asi phungdokibagaloina committee asina border area metro city amasung industrial town singda illegal migrant na maram oiduna lehlakpa ohoba singsu yengsina bakhanki makha tarpada congress ki o ibo wina kari hari lenga na mathau tawudi ngamdraga merial sangda lusingba singni haiduna lakpadi ikai ngai laipak ama leiraga tawphum thokpa mathau di tawbu ngamdraga postmortem examination tawnabgi damak asi baksang thamliba merial sangda lusingbani haina lakpagi ong asidi ikai ningai ni haina hanagi chief minister amasung congress president o ibobina mayak sengna phongdorakre wapam asing asi AICC gi secretary in charge manipur Christopher Tilak yauna congress lusingba singna kankupi district ki makhan kholi research amada hangliba relief camp singa changja phumlok libanaga misam singa hakthengna unabagi thorom dama na phongdokibani mahakna hai mamangi thadagi selaga hatpa amadi mapuroibabu mihathina hatpa thoduk singi victim oihorba ing manungi awabada saruk yajari tawbimal khangbu utpa amasung ngangpi ba haibasi sembirapa mapuna miyoibada piba khwaidagi athoiba lanni hansin kibasing ngaiha ki pendaba chawningbadagi pu cheiba khara tawrabasu hingna thadorkani haina miyamna khanarambani adubu laibak thibadi asiba haksang oina mibu makak oina hangbasipu haunabra hangladuna asiba haksang fawba masak khanghandaba makai hatpagi thawong asimak chawkraba crime amani sanga hatpada fawba masingba mihatta hati haina phongdorki nagamisam taruk farga pukhiba singi manungda police oiba ama yawi amasung masak khangi haina mahaki loina bina phongdorklaba fawda kari tumina leibano hangladuna mari lenaba SP na electorate roll da miyo edu yawbra haibadu fawdi yenghanba yai haiki Maraleba sing hojik fawo farga achumba puthokpa ngamdaba Manipur lengak asi yamna pangdabani haina lawi pangdaba government asina achumba thabak tawgani haiba thajaba leitre haiki service ta leba miyoi yawe hairaba fawda phaba ngamdriba karino hangladuna kari maram gi fadabano amasung government ki motive karino hangki Narendra Modi Amit Shah amadi state government na me tarahumdogi thodok thok pagaloina khutakta security forcing sinaduna action lau khidaba karino haina su hangladuna lengak asigi karamba agenda leibano hangki center amadi state ka paliba BJP gi lengak asigi policy program karino hangladuna government asi fana haibasu amasung taklabasu mathau masak khangde amasung ikai basu khangde haina phongdorki makha tarakbada manipur da tangtu leita ba hajilaklai hairibasi tampa ki khaki chief minister oribra nandoluwang hojik naga taruk sina fangliba asisu makhori haksang sing mapung oina phangbanate machet tatlaga puri haibagi damak miyamna khoisauna aduna leiringaida New Delhi da pangtupa niti ayogi governing council gi mifamda saruk yakiba chief minister Y Khemsana Manipur da tangdu leita ba hanjin hanba hore haibasi tampak tabudi irang thokre senapati district thokpani district asi Manipuri natrabra amasung chief minister asi tampak khaktagira haina amuko gi president oiramba social activist Nandoluwang na hanglakli pauksi asi unabda ma na hai Manipur da peace leire haina chief minister na phongdor libasi state asi gi singi lamsing asi Manipur na tabagi maonga ngarot paga chap mane tampak tadi hausi kan ba irang le haibadudi leitre maramasina Manipur asi chief minister na tampak ta khaktagi point leirabra haina su hangakli
ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯅꯕ ꯑꯣꯏꯖꯒꯦ